China na hadak suddenly makoi ki marubhumi sing the 12 lakh khorgosh ni thadoklisi natural ki oiba pot ta khut tha bai China ki makha pon bani amok su uche karor kaya ni makoi na hatun ecosystem da noikai ki base masig loina industrialization tawdor ni haidun jungle kaya dang kok thok pa masig thabak se makoi am tawi masig batak ta handak amuk khargosh lakh free da marubhumi da thadoki masig maning da makoi kari planning oi di ba khargosh singa se masing yamalle haidun marubhumi da sirurasanu haina tawri pra kari artha phumli masi angak pani adu khargosh thadok ki wari ase hana Australia da samlaiki Australia da khargosh ke angak pawari am chulaiki 1850 century adwai da Australia miam leitri British signal am koirak pada masidi nungai bi land di bafam ni haidun colonization hau ki bani adu Australia da makoi country da nungai bukum nungai bi phanglam de England da ingi nungai Australia gi weather ka mana de adu makoi ase rabbit na khargosh ase yamna loibu pam aduna 1859 da Thomas Austin amadi magi kanglup na Europe da gi makhal tara humdoi ki rabbit ki Australia da की ऑस्ट्रेलिया लेब यूमदुगी अकोइब थादोखिबन मसिग तुंग द हाइरिब रेबिट सिंग असिना ऑस्ट्रेलिया की सोइल के चाना चुरखिदुना मखोइ की मसिंग असे तपना चागो के संदोखिदुना असुकी मतिक याम खलक की मदुदी चही मरी मंगाई मतुंग दती इंटर ऑस्ट्रेलिया की पोंग कुदिंग द खरगोश रेबिट की रेबिट अदुगा असुमना हाई अराउंड 7-8 years matungda di 70% Australia ki mafam da inter Australia ki 70% mafam da rabbit ngak ta laiki khong thadabam laite masigi matungda makoy amuk tension oikre purakhibana only 13 rabbit madagi yamkhalakibana lakh crore akhoi ki rabbit si oikibani masidagi makhoi na thajari ba phau hawai chengwai hingol ama masi thamba yaraktre madudagi makhoi se tension oirakpani adagi rabbit hatlasi haidna achouba campaign ama chatharaki adubu rabbit asu yam da kam hat kani rabbit ama da nomai ama kap ka dari pranatraga makhoi punna lepu kap ke haidori pramadu system se leite aduna hat pagi system to re kayam phuraga hat kani kayam tandraga hat kani kada ide langthokani masigi tension after tension oiraktuna makoina aroibata scientist sing kauraga makhal amagi jam rabbit te inject toraga maduna su anaba ma sandokhalaga rabbit kharadi si adu asu yam si ngamdre masidagi tension oiraktuna amok kamadagi hena sathiba akhoi ki jam thajilaga rabbit sigi epidemic ohelaga masida mayama rabbit se hat ki masigi case asi prithibi ki community na worldwide tagi amninda to ki Australia na to kaino asu yam wildlife ki creature sing asumna hat pa haiduna masigi chawba ninda to ki adu hat ta su yade asu yam rabbit sing aduna low hingol ama mase amata thamgam draba even yum de sanglaga chana thangna tham phau te loi na makoina lot na makoi tumna ngai te rabbit se kai changa huran na saba sigumba si trouble oirakibani adu bu makoi epidemic ama create to ki basa masina hypet the success oiki asum haina Australia te rabbit sandorak pagi tension amaki wari oikre masigi batakta hadak China na amukka 12 lakh rabbit marubhumi da thadokhrise masigi background da kari lai China na tawning lisi karino so akhang ahi singna asum na haima di China gi 12 lakh rabbit thadok pasigi planning asiga adungai gi Australia da rabbit mayam population hengat ki bagi planning aduga khenai sini Chinese authority na tawrisina kana bo purapagi sin maram di China se ecosystem da disturb torupana kari awat apa amadi amanga ta thoki habsi khangre matam amada crore uchek hat ki basina makoi gi da around 4 years drought taki mi crore siki adugi matungda nong churakhi de ama toraki achigi matungda makoi gi lo singu da tilkang uchek na chathok trabane tinkang ta dono lo singu gi makoi gi phaucheng ama mase phangkidre asigi matungda makoi ase khangkre phaucheng phangdre matungda uchi hengat kre mahik matai amati tinkang hengat kre masi hat pagi da makta amuk makoi insecticide pesticide use toraki adugi matungda billion uchi hat ki mahik matai amati tinkang so hat ki masigi historic oiba past history gi mokoi ecosystem da natural gi oiba pota khut thabata di kari oi haibsi khangle aduna makoi hoji khanglakle ma di greenery harise asang aman upan wapan sigi amma thau tai aduga China sigi makoi marubhumi se noma gi marubhumi se paktok sandorak lisini aduna masi kamna maintain tawni amasung uwa se yamna hen hauhan gani haibsi wakhan thadaraga aikoi gi khargos se makal mathel gi khargos prithvi gi atop to pham da gi yamna chagok phaba amati sandok ngamba sigi
खरगोश से हजिक 12 लाख थादोखिबने हाइरि जंगल सिंगदा अदुगा खरगोश की मखोगी फजबा क्वालिटी मसुलाई मदि मखोइना लैब मफम से मासे मखोइ मखुन तौबगी दमकता हन्न चटपा लैबाक मखासिता मखोगी हंदोकपा अदुगा मखोगी खरगोश अमना खरगोश मते मनाव मना चाहिदा 40 खरगोश को मसा को इसिने अदुगा मखोइन लै मफम सिके लैबाक से हन्न लैबाक से होमदोक खनबा अदुना हजिक लैबाक होंदो लैबाक से होमले कल्ले अदु अरबदी मदु फर्टाइल ओहेलिसिनी अदुना उपान वापान पिसिंग मरु मरांग से अमुक हेना हगुलकपा अदुना जंगल से पाक्थोक सांदोरकपा अदुगा महाई मरोंग पालकपा असिगुम की प्लानिंग दनी हाइरि चाइना ना हजिक हंदक तोरकपसे अदुना मसी चाइनीज की यामना कानब टेक्निक अमनी मरमदी मखोई खुंगंग अमा मसिदा लौ सिंगु तौबगी मिसी वासिलकले सिटी रोमता असिलकपा अदुगा टेक्नोलॉजी की मतमना हजिक मतम से लौ सिंगु से मखोई रोम से तन्नरकले मखोई खुंगंग की मी खरा तनी तौरिसे अदुपु यंग जनरेशन से अदोम दनत्रे अदुना अखोई नारक जंगल सेंगोटपगी हिंगोल मैगोल कोइखतपगी मसी वाखल छि लायरक्तबा अदुना नेचुरल वेजिटेशन ओइनबगदमक्ता नेचुरल पथाप अमदाव मथंतना असंग अमान हवलकनबा नसाइगी रेपिड सिंगसी तौरगा मखोइना लैबाक से होमल्ली लैबाक फर्टाइल ओहेल्ली अदगे असंग अमान मथंतना नापी सिंगबी हवलकनी मदुगी वखलोन दु थमलगा हाइरिबो रेपिड मैम से थादोकपनी हाइरि चाइना की वखलनी चाइना की कोक वांग्रपोने मसीनी मखोइ लॉजिक तौरिस